वेलकम बैक सिसे यूबी लड्डू सेंबने फ्रेश कोकोनट लड्डू सी सेंबगी वीडियो शेयर तौरके सिदा यूबी खरा लौरे यूबी खतंग पिएना लौरे अदुना यूबी मचा मचा अनी खक ओइरे अदु यूबी दो चावरगति कइसु गाइदे अमा खतंग लौबिरो अदुगा मागी मथकी मकुसे ब्राउन मचु ngैसे लोइना खेतोकपिरो हाना कमेंट कईदा आंगांग खरना यूबी लड्डू सेमोन हाइबने ममिंगदि आई निंजंगदरे दो येंबिरो मैम अदुम से तम तम तौरगा माइ मकुसे लोइना लौथोकपिरसे यावसंगी छुट्टी सु मैम लेरमगनी अदुना मरक्ता ट्राई तौबियो युमदा यामना लाइना याम थुना सेमबा याबने यूबी लेरगदी यारे अदुम अतोप्पा पोत अहेनबा केमता क्याम का हेना चंगदेबा सि लोइना खोकपा लोइरे सिसे हाइफेतंग अखोइना मकक मकक कक्थटपिरो होरेन ग्राइंडर तखाइबा कांदा खरा थुना तुमनबा हाइतारे तोइनबा तक्पा हाइरगा पुरा पेस्ट ओइना अखोइना साउथ इंडियन की कोकोनट चटनी अदुमाइना तक्तोइ नते हाइफेट सेकेंड कुंथ्रागुंबदंग अदुमाइना तखाइगदबने सि लोइना सोइबा लोइरे अदुगा यूबीजे यारिङे चोटहनबिगनो होरेन चामथो मतुंगदा ngहा कंगहला थंबियो सि तखाइबिरसे हाना तखाइबा फरक तारगा कोई सिटनबदुना सिटलसु याय तखाइरगे सिसे खरा थुना तौबा यानबा सि लेरेको अदुगा चांग हाइफेट खंगनबा तेंकोट अमा लौबिरो सिसे मीडियम अखोइकी स्टील तेंकोट इंजांग अदुम हापनबदुने हाइदि चालुक अमदा अखोइ इमुंगदा सिनबा मीडियम साइज की तेंकोटतुने सिदा हाइफेट चांगदो ओनबिरसे यूबी सिदी सी तेंकोट सेमा ओइरे पुरा कोइना तखाइबा यूबीसे येंबियोको हाइफेट मकुप मकुपसे याम पुरा पेस्ट नते कोइना सेमिसे दुगा समाइना कोन अमा लौरगा मैदा ngaतंग ngौबिरसे पैन अमा लौरगा गैस तो मीडियम दा थम्मगा केम हापट्रिङैदा मिनिट अनी अहुमुक्तंग ngौबिरो सिसे हाना मागी ngसागी अखोइ यूबीगी चोचोट लाउबदो खदंग कंजनबा अइना पाउडर सिजनबदो फंगबा फंगदबा खरा लेबने दो पाउडरना सारसु याय सिसे अदो अइ ngasiदि फ्रेश ओइना सेमे पाउडर फंगदे हाइरपसु यावे अदुना हाइदि कइनोना कोकोनट फ्रेश दे अदुम मैम थोकपनिना इराय लाइना अदुम फंगनि सिना अदुगा सिदा घी चामच अमा खतंग हापिरो मनम खतंग नुंसिनबा लैट्रगदि अदुम स्किप तौबिरो सिमसु कइसु गाइदे दुगा चीनी हापगांदा ngसाइगी अइना लौगिबा तेंकोटतो अदुगी तंखाई हापियो अइना मीडियम साइज की तेंकोट अमा लौइना अदुदगी साइज खतंग हंदाबा तंखाइनेन हापिसे 1/4 दाइना हाइरनी अइना लौगिबा चांगदुगी यामना थुम्बा पामगदी तंखाइ अमा अदुम हापियो कइसु गाइदे तेंकोटतो याम थुम्बा पामद्रगदी ngसाइगी 1/4 बोलदा लौबिरनी अखोइना चीनीसे दुगा चीनीसे हाफेट तुमद्रिबो लेप्पा लैतना अदुम ओटपिरो सिमसु मखादसु कासंदनबा मैदि अदुम लेथरगा थंबियो सिसे अदुगा सिदा इलायची पाउडर खतंग मसु हापिरसे इलायची पाउडर लेट्रगना कोई नॉर्मल इलायची दो हाइफेटंग सुगाइरगा अनीगुंबा अहुमगुंबा अदुम दो हापचनबिरसु याय अदु माई होरेन मनमदो लेहौरकांदा मागी मकुगा मरुगा दो अदुम लौथोगा लंगथोकपिखरो दाइन तौरगा इलायची मपुम कनो तौरगदी मकुप लेट्रगदी
ꯌꯥꯎꯁꯪꯒꯤ ꯁꯨꯇꯤꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕꯗ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏꯌꯦ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯈꯜ. ꯑꯗꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯋꯣ, ꯀꯥꯟꯅꯩꯌꯦ ꯈꯟꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯩꯁꯨ ꯍꯣꯂꯤꯒꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯇꯤ ꯂꯩꯕꯁꯤꯗ ꯔꯦꯁꯤꯄꯤ ꯈꯔ ꯑꯅꯤ ꯑꯍꯨꯝ ꯁꯦꯌꯔ ꯇꯧꯍꯧꯒꯦꯅ ꯑꯩꯅ ꯍꯥꯞꯄꯅꯦ ꯁꯤꯁꯦ. ꯈꯤꯇꯪꯗꯤ ꯆꯨꯞꯁꯜꯂꯦ ꯑꯗꯨꯒ ꯌꯨꯕꯤꯁꯦ ꯉꯁꯥꯏ ꯉꯧꯁꯣꯛ ꯉꯧꯕꯗꯨꯗꯒꯤ ꯈꯔ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯨ ꯑꯣꯏꯔꯦ. ꯌꯦꯡꯕꯤꯌꯨ ꯃꯁꯛꯁꯦ. ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯥꯕꯨꯗꯅꯥ ꯁꯦꯝꯀꯥꯟꯗ ꯉꯧꯁꯣꯛ ꯉꯧꯔꯝꯕꯗꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ. ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯂꯨꯄꯥ 10 ꯄꯤꯕ ꯑꯦꯕ꯭ꯔꯤꯗꯦ ꯄꯥꯎꯗꯔ ꯄꯥꯎꯆ ꯃꯆꯥ ꯑꯃ ꯂꯧꯔꯦ. ꯁꯤꯁꯦ ꯍꯥꯞꯄꯤꯔꯣꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯉꯧꯔꯒ ꯊꯝꯃꯤꯕꯁꯤꯗ. ꯃꯩꯗ ꯑꯗꯨꯝ ꯂꯩꯊꯔꯒ ꯑꯗꯨꯝ ꯊꯝꯕꯤꯌꯨ. ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯍꯥꯞꯄꯦ. ꯑꯗꯨꯒ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕꯗ. ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯄꯦꯀꯦꯠ ꯇꯪꯈꯥꯏꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯣ ꯁꯤꯗ. ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯃꯤꯅꯤꯠ 2ꯒꯨꯝꯕꯗꯪ ꯉꯥꯛꯇꯪ ꯉꯧꯕꯤꯔꯒ ꯁꯤ ꯊꯥꯡꯊꯕ ꯌꯥꯔꯅꯤ. ꯄꯥꯎꯗꯔꯁꯤꯁꯨ ꯂꯣꯏ ꯆꯨꯞꯁꯟꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒ ꯌꯨꯕꯤꯒꯁꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯅ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯦ. ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯂꯩꯕꯅꯦ ꯁꯤꯁꯦ. ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯌꯨꯝꯗ. ꯁꯤ ꯐꯖꯅ ꯃꯤꯛꯁ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯁꯦ. ꯉꯁꯥꯏꯒꯤ ꯄꯥꯎꯗꯔꯗꯨꯁꯨ ꯆꯤꯅꯤꯁꯨ ꯂꯣꯏꯅꯃꯛ ꯌꯨꯕꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯈꯔꯦ. ꯃꯨꯊꯠꯂꯁꯦ. ꯁꯤ ꯌꯥꯔꯅꯤ. ꯏꯪꯍꯟꯕꯤꯔꯣ ꯉꯥꯛꯇꯪ. ꯁꯤ ꯄꯨꯔꯥ ꯏꯪꯊꯔꯦ. ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯕꯣꯜ ꯁꯦꯝꯕ ꯌꯥꯔꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯇꯥꯕ ꯌꯥꯔꯅꯤ ꯑꯩꯈꯣই ꯂड्डूꯒꯤ. ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯘꯤ ꯑꯣꯏꯔꯣ ꯊꯥꯎ ꯑꯣꯏꯔꯣ ꯍꯥꯏꯐꯦꯠꯇꯪ ꯈꯨꯕꯥꯛꯁꯦ ꯈꯤꯇꯪ ꯅꯞꯇꯅꯕ. ꯑꯗꯨꯒ ꯁꯦꯝꯕꯤꯔꯁꯦ ꯃꯥꯒꯤ ꯕꯣꯜꯁꯦ. ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ. ꯍꯥꯏꯐꯦꯠꯇꯪ ꯆꯥꯡꯁꯦ ꯌꯦꯡꯕꯤꯌꯨꯕ. ꯌꯥꯝ ꯀꯟꯅ ꯅꯝꯃꯒ ꯇꯥꯕꯤꯒꯅꯨ, ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯏꯒꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅ ꯇꯥꯕꯤꯔꯁꯦ ꯕꯣꯜ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯌꯨꯕꯤ ꯂड्डूꯒꯤ. ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯃꯈꯛ. ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯄꯦꯠꯇꯔꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯕꯁꯨ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯠ ꯁꯠ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯞꯁꯦ ꯇꯥꯔꯦ ꯕꯣꯜ ꯇꯥꯕ ꯃꯇꯝꯗ. ꯈꯔꯗꯤ ꯇꯥꯔꯦ. ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯑꯇꯩꯁꯤꯁꯨ ꯂꯣꯏ ꯁꯦꯝꯕꯤꯔꯁꯦꯕ ꯁꯨꯃꯥꯏꯅ. ꯈꯔꯗꯤ ꯊꯣꯛꯑꯦ. ꯀꯌꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯤꯡꯁꯦ. ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯃꯃꯥꯡꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯁꯤꯜꯚꯔ ꯄꯦꯄꯔ, ꯏꯗꯤꯕꯜ ꯁꯤꯜꯚꯔ ꯄꯦꯄꯔꯗꯣ ꯃꯊꯛꯇ ꯍꯥꯏꯐꯦꯠꯇꯪ ꯐꯖꯅꯕ ꯀꯥꯕꯛ ꯀꯥꯕꯛ ꯅꯞꯁꯟꯕꯤꯔꯁꯨ ꯌꯥꯔꯦ. ꯁꯤꯗꯤ ꯖꯁ ꯑꯣꯞꯁꯅꯦꯜꯅꯦ. ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯍꯧꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯞꯆꯟꯒꯦꯅ. ꯌꯦꯡꯕꯗ ꯐꯖꯅꯕ ꯍꯥꯏꯅ. ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯂड्डूꯁꯦ. ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯌꯨꯝꯗ. ꯁꯤ ꯂꯩꯔꯦ. ꯁꯤ ꯍꯥꯏꯐꯦꯠ ꯑꯃ ꯂꯧꯈꯠꯂ ꯁꯤ ꯌꯦꯡꯉꯣ ꯍꯥꯏꯐꯦꯠ ꯄꯨꯔꯥ ꯁꯣꯐ ꯖꯨꯁꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯣꯐ ꯑꯣꯏ ꯁꯨꯃꯥꯏꯅ ꯃꯁꯛ ꯀꯩꯅꯣꯁꯦ ꯌꯨꯕꯤ ꯂड्डूꯁꯦ. ꯊꯦꯡꯛ ꯌꯨ.